Hi ma'am, ngasidi ayurvedic jari-buti amagi matang hajaramge asise India gi South Asia da fange samna harabada female tonic haina su khangnaba posak makhalamani sise nupa singa amadi nupi singda yamna kanaba piba hidak makhalamani haitare mamingna satavri ado khoi nupi da hormonal imbalance obeda phanba ngami amadi menstrual cycle sumana regular ohelakpa ngami anti-inflammatory amasung hydrating properties yawna khoi gi skin da glow ohelakpa ngami disorders habidi acne dryness wrinkles singdagi sumana ꯈ꯭ꯋꯥꯏꯌꯥꯝꯅ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯁꯨ ꯁ꯭ꯄꯔꯝ ꯀꯥꯎꯟꯠ ꯍꯦꯟꯒꯠꯍꯟꯕꯗ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯐꯔꯇꯤꯂꯤꯇꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯗꯁꯨ ꯍꯦꯟꯒꯠꯍꯟꯕ ꯉꯝꯃꯤ ꯃꯌꯥꯝ ꯁꯤꯁꯦ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗꯁꯨ ꯆꯥꯕ ꯌꯥꯏꯌꯦ ꯂꯣꯏꯅꯅ ꯍꯥꯎ ꯇꯨ ꯌꯨꯁꯀꯤꯁꯨ ꯃꯣꯏꯅ ꯃꯁꯥꯅ ꯑꯗꯨꯝ ꯄꯤꯖꯔꯛꯑꯦ ꯑꯗꯨꯒ ꯁꯤꯒ ꯅꯣꯏꯅ ꯍꯥꯎꯅ ꯊꯛꯅꯤꯡꯉꯅ ꯁꯪꯒꯣꯝꯗ ꯁꯥꯔꯨꯝ ꯁꯥꯔꯨꯝ ꯇꯧꯕ ꯁꯪꯒꯣꯝꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯛꯄꯤꯌꯣ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡ ꯁꯥꯔꯨꯝ ꯁꯥꯔꯨꯝ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯥꯎꯗꯔꯁꯦ ꯈꯔ ꯍꯥꯞꯄꯒ ꯈꯣꯍꯤ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯛꯄꯤꯌꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯕ ꯄ꯭ꯔꯗꯛꯅꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯥꯒꯤ ꯂꯤꯡꯛꯗꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟ